Ngasi Manipur Exploring Knowledge YouTube channel na pujarakli Ukraine gi Puwari. Matam amagi Kip City na capital oiduna leramba Kibran Raski matamdagi Ukraine gi history haurakhi. 14th century gi tangkhai chalaklaba matungda Golden Horde loksin khiduna Ukraine lebak asi thangnaba lebak kayagi laingak shasan makhada leirakhi. Ukraine gi mafam ayamba loksin khraba matungda Moscow state asi sakti leiraba yengnaba lebak ama oirakhi. Adubu Ukrainian kaya Kozak saina kauba sakti leiraba volunteer army sembaga lonena state ama semki. Adubu ikui kuidana Ukraine asi Russian Empire amadi Habsburg Austria lengak ani asigi makhada yenakhi. Adubu Kazakhs kaya ninghanaba leitana Ukraine gi ningtambagi damak nanthengnahi amadi honajabagi mahai 1918 da phangki. Masigi matungda Russian Bolsheviks na military force kaya semduna government semlakhi. Aduga Ukraine lebak asi Ukrainian Soviet Socialist Republic haina khangnakhi. Ukrainian singbu namthanaba anauba government asina chanaba chinjak kaya thingjinki amadi masibu Holodomor haina khangnakhi. Ukrainian kaya chara henba charam chadanaduna sikhi. Soviet Union gi lebak makhada leraklabasu Ukrainian nation asi 1991 da amuk hanna ningtamba phangki. Masigi matung 2004 da Orange Revolution thoki. Masing yamlaba miyoi kayana peaceful protest tawduna fraud ki mayokta protest sathaki. Protest asi presidential election ga mari lenana pro-Russian lobby na tawrakpa fraud ki mayoktani. Protest asi progress leirabasu Ukraine gi manungda leiba political pressure amadi Russia gi akanba influence na Ukraine lebak asi economic crisis thoki. Masigi matung 2013 da pro-Russian oiba President Yanukovych na European Association da agreement sign taw haiba yakhide. Maram asina Ukraine pumada Euro Maidan haina khangnaba peaceful protest ama tawki. Government na hingsa tawduna protest asibu laksannaba honakhi. Adubu ihau hauriba singna ninghanaba leitana protest tawki amadi masibu revolution of dignity haibagi wakhalonda protest asi pangthokhi. Revolution asigi supporters sing government ki riot police amadi government pu sagotpa criminal kayana kihanba phuba amadi harpana singba kaya tawki. Protester chama makhoigi makhutta thawai thakhi. President Victor Yanukovych amadi mahaki khongloi sing narol da chenki amadi makhoi chenkhraba matungda temporary government ama semki. Aduga anauba presidential election ama May 2014 da pangthoknaba matam lepki. Loina na presidential election asigi matungda parliamentary election su pangthoknaba sem sakhi. Matam asida Russia na Ukraine gi Crimea bu lausannaba special operation ama tawba haurakhi. Sahi asimaki February ki tang 19 Crimean Peninsula khudum chankhi. March ki tang 13 anauba pro-Russian local government ama illegal oiba referendum ama pangthokhi. Namit nini ki matungda Crimea asi Russia gi two federal subject haibadi political constituent division ani khaidoktuna Russia gi lamni haina lauthokhi. Yamlaba Crimea gi Tatars amadi Ukrainian singna thawdok asigi mayokta lepki amadi makhoi kaya ama phaba jail thamba amadi hatpagi thabak chathakhi. Thawdok asiga mari lenana miyoi chamadagi hena phaduna political prisoner oina thamki. Matam asimaktada Russia na anti government protest ama hauhanduna amadi masida paisa thadaduna eastern Ukraine da protest tawhanki. 2014 gi March April gi matamda Russia na saugotpa Ukraine gi separatist amasung Russian troops anina pullaga southeastern Ukraine bu khudum channaba honakhi. Ukrainian armed force na lamba tawduna southeastern Ukraine bu khudum chanba ngamankide. 2014 gi September tang 5 da Minsk agreement sign tawnaduna Ukraine Russia amadi separatist republic ani asigi marakta ceasefire yanaba purakhi. Adubu agreement asi kuidana fail oikhi. Ngasi phawbada chawrangna miyoi lising 16 hena sikhre. Crimea gi conflict amadi Donbas region gi war na Ukraine gi territory sohalabasu chada taragi makhada oi. Ukraine gi lemhoriba jaga asidi khudong thiningai oide amadi tourist singi damak hangdoktuna thamli. Ngasigi Ukraine asidi IT industry da amadi agriculture sector da kham thengna chakhotuna malemda khumang jawsin liba lebak amani amadi
ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫